mayambu thoibi kaishamna taramna okjabaga loinana khurumjari ngasi sum hausago mayamgidamakta anauba phunga wari ama puduna laksari wari asibu thabirakpana chengmaitai wari mamingna nga leisabigi ita umaibi mathai thaina matam amagi warini malemgi mafam amadagi machinjak thiduna pairakpa mi onba ngamba umaibi amana sum pairakpada mapa naidana paklaba samudragi ipak amada chauraba ngamai amana hai haiduna iroibadu madu ubadagi chauraba umaibidu ngamamaidu tamna yungna paitharaklammi aina ngasi phawba thengnarakpa nga mayamda aina usi uriba ngase masi muk phajaba ngadi thengnarakchi kayada nungaina paklaba ipak asida naito mathanda iroiduna sanaribanone masigi nga asi pharaga ipak asigi ithak amada puduna saragi ngasidi yumgi mimta khanghandana aina tumina tholaktuna paklaba ipak asida sanabasidi yam nungai he aina suknangna paisilaklam phawba masigi ngase adum sanaraga leini he masi yoradi aigi saraba khongsa sine hekta namlaga pharage he iya khangbra si yoradi paklaba ipak asigi ithak ama yenglaga ngase phasna thamlaga sarurage ima aibo mukta kanbiyo kana leke aina lauri basi tarabadi aibo sarbu usi asidagi amukta kanbiyo he sarbu usi aibo phabiga nuwo aibo thado nangna chaninglabasu atopa ngawni chao aidi nga tangkhai mi tangkhai ne ada uriba nungjaw asigi mathakta paitharake aduga sarake kharaidagino nupi amagi khonjelama kappagumna taribasibo aigi nakongsi suba yumdagi lapna pairaklasu yumgi migi khonjelse nakongsida adum taraga leire sina takpati yumgi mi khaina aina yum thadoklaga jakhibase pamdi nungaidina takpani ne he umaibi ai sidore nangi khujilasina aibu thille nung mathaksida ngase hana thamlage aduga potha sanaba ha aina paiduise karaidano miyoiba magumna mi marakta punba sungamdaba umaibi magumna umaibi marakta tinduna paiminaba sungamdaba tolidago aigi mapok ase kaino side taibang minine aina pharga pore isidi kasai ebu nga oina phaki badaine mamai sidi ngani ne karino nga mamai se migi makhong ontore ne mo o ai bab dare singna ware hek libiba nga tangkai mi tangkai haibado si oi batare dana ayo puksi loina khole he umaibi aibu sabiganu chaga harabasu atopa nga oina chabiyo aidi saba hauroye ngasai kai migi khonjel ama taidi ma oire sidi kamaina sani lami ba sakhulam siga he mi tangkai nga tangkai haidi chaklambana nga ma phaduna saurage khana nangbu pharakpani aduga nangdi nga su oiramche mi su oiramche chakti lambana suyatre nangbu chaba soidi ngamloi aduna ayusi kai dogani amuk paiduna chana ba chinjak thibasu ngamlaroi do aidi matau karamna umai bi usek nangdi mirol ngangli bano haibu mangla taibang lahaiba ai gyan tadri ai taibang miyoi bani aduga umai bi usek amasuni matau karamna no ai yamna khangningi ai haige ado aigi aram khawrang base hanong ta kokhaluni nga leisabi hoi mitkup amata ngai biu ko nga leisabi adu ising adu da songthakirami aduga saroba nga ama phaduna pukhalakli aduga umai bi adu mabuk thana pizarami hausikti aram khawrang ba koklabra umai bi kokli aigi aram khawrang base kokhan bagidam sumbu umai bi aina hainingai liktana thagajari hausikti aigi asengma saktam do utlage ko urabra aigi asengma saktam ase nangdi taibang miga chap manari sidi sibu oithokpa yabrane usektagi mi onbabo manga chap manari se ai suni nga tangkai mi tangkai oirambadagi hausikti mi amagumna loina oliba sidi hoi aidi kangphalda leiba yade adunani aduga nangna matau karamnano umai bidagi taibang miyoibu olibase
ꯅꯣꯏꯒꯨꯝꯅ ꯑꯩꯒꯤꯁꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯒꯤ ꯎꯃꯪ ꯑꯃꯗ ꯑꯩꯈꯣꯏꯒꯨꯝꯕ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯀꯥꯡꯂꯨꯞ ꯑꯃ ꯂꯩ꯫ ꯑꯩꯒꯤ ꯑꯕꯣꯛ ꯏꯄꯨꯍꯣꯏꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯀꯥꯡꯂꯨꯞ ꯑꯁꯦ ꯊꯥꯏꯅ ꯂꯥꯏꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯧꯅ ꯇꯤꯟꯅꯔꯝꯕ ꯃꯇꯝꯗꯒꯤꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯃꯁꯦ ꯑꯩꯈꯣꯏ ꯅꯠꯇꯅ ꯑꯇꯩ ꯊꯋꯥꯏ ꯄꯥꯟꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯈꯪꯗꯦ, ꯎꯗꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯀꯅꯥꯝꯇꯗ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯃꯥꯡꯈ꯭ꯔꯒꯅꯤ ꯈꯪꯕꯗꯒꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯀꯔꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯔꯤꯕꯅꯣ? ꯅꯪꯒ ꯑꯩꯒ ꯀꯔꯤꯁꯨ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯂꯩ ꯍꯥꯏꯅ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯈꯤꯕꯗ ꯅꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯐꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯅꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯂꯩꯇꯦ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯈꯪꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯠꯈꯤꯗꯣꯏꯅꯤ꯫ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ? ꯅꯪꯗꯤ ꯀꯃꯥꯏꯅ ꯋꯥꯔꯤꯁꯤꯡꯗꯨ ꯈꯪꯂꯤꯕꯅꯣ? ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯧꯕ ꯆꯠꯂꯤ꯫ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥꯔꯤ ꯑꯅꯝꯕꯅ ꯈꯪꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯂꯩꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ꯫ ꯀꯃꯥꯏꯅ ꯃꯣꯏꯅ ꯈꯪꯕ ꯁꯨꯡꯉꯝ ꯉꯝꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯍꯥꯟꯅꯗꯤ ꯈꯪꯂꯝꯗꯦ, ꯀꯣꯟꯅ ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯗ ꯈꯪꯂꯛꯄꯗꯒꯤ ꯑꯩꯗꯣ ꯏꯃꯥꯅ ꯄꯨꯔꯒ ꯑꯩꯒꯤ ꯏꯔꯩꯕꯥꯛꯇ ꯄꯥꯏꯔꯒ ꯂꯥꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯩꯕꯥꯛꯇ ꯏꯃꯥꯒ ꯑꯩꯒꯗꯣ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯠꯄ ꯉꯝꯗꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯏꯄꯥꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯦ? ꯍꯣꯏ, ꯃꯥꯅꯦ꯫ ꯑꯩ ꯄꯣꯛꯄꯗ ꯑꯩꯁꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯇꯦ ꯍꯥꯏ, ꯎꯆꯦꯛ ꯎꯃꯥꯏꯕꯤ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏ꯫ ꯃꯗꯨꯗ ꯏꯄꯥꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯅꯁꯨ ꯋꯥꯔꯤ ꯂꯤ꯫ ꯑꯩ ꯄꯣꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯉꯛꯄ ꯐꯪꯅ ꯌꯦꯡꯅꯕꯁꯨ ꯂꯥꯛꯅꯩ ꯍꯥꯏ꯫ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯁꯦ ꯐꯠꯇꯕ ꯁꯈꯤꯅꯥꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯌꯥꯝ ꯍꯥꯏꯅꯕꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯐꯥꯎꯕ ꯃꯤꯑꯣꯏ ꯐꯠꯇꯕ ꯈꯔꯅ ꯍꯥꯠꯅꯕꯁꯨ ꯇꯧꯏ ꯍꯥꯏ꯫ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ? ꯂꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗ, ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯦ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯠꯇꯅꯕ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯣ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯉꯥꯅꯤꯅ ꯆꯥꯔꯒꯦꯅ ꯇꯧꯔꯝꯃꯤꯅꯤ꯫ ꯑꯗꯣ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯊꯤꯜꯂꯝꯃꯒꯦ ꯅꯪꯒꯤ ꯃꯐꯝ ꯑꯗꯨꯗ꯫ ꯊꯤꯟꯕꯤꯅꯨ, ꯋꯥꯔꯤ ꯁꯥꯈꯤꯁꯦ꯫ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯅꯪ ꯀꯔꯤꯒꯤ ꯅꯌꯨꯝ ꯅꯔꯩꯕꯛ ꯊꯥꯗꯣꯛꯂꯒ ꯀꯥꯏꯗ ꯂꯥꯛꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯂꯩ, ꯑꯩ ꯂꯤꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗ ꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯨ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ, ꯍꯥꯏꯒꯦ꯫ ꯑꯩꯅ ꯌꯨꯝ ꯏꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯜꯗꯁꯨ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯦꯛ ꯍꯦꯛ ꯌꯥꯎꯏ꯫ ꯑꯩꯒꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗꯤ ꯏꯃꯥꯗꯣ? ꯑꯩꯒꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯅ ꯑꯩ ꯄꯣꯛꯂꯕ ꯃꯇꯨꯡ ꯏꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯒ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯈꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ 4ꯗꯤ ꯂꯩꯔꯤ꯫ ꯂꯩꯔꯕꯁꯨ ꯃꯣꯠꯇꯤ ꯃꯥꯟꯅꯗꯦ꯫ ꯑꯗꯣ ꯅꯪꯅ ꯌꯨꯝꯗ ꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯏ, ꯍꯥꯏꯒꯦ꯫ ꯑꯩꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯉꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯏꯃꯥꯒ ꯏꯄꯥꯒꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯍꯜꯂꯛꯇꯦ꯫ ꯑꯩꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎꯕ ꯌꯨꯝꯗꯒꯤ, ꯑꯩꯒꯤ ꯂꯩꯀꯥꯏꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯅ ꯑꯗꯨꯝ ꯊꯝꯕꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯤꯡ ꯃꯔꯥꯡꯕ ꯉꯥ ꯃꯈꯜ ꯑꯃꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯉꯁꯤ ꯐꯨꯔꯕꯁꯨ ꯐꯨꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯇꯝꯅ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯃꯥꯂꯦꯝꯁꯦ ꯀꯣꯏꯅ ꯆꯠꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯏꯄꯥ ꯊꯤꯕꯗꯁꯨ ꯑꯩ ꯌꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯅꯪ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯑꯁꯦꯡꯕ ꯏꯇꯥ ꯑꯃ ꯑꯣꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒꯦ, ꯌꯥꯕ꯭ꯔꯥ? ꯍꯣꯏ, ꯌꯥꯏ꯫ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯑꯁꯦꯡꯕ
ꯊꯃꯣꯏ ꯁꯦꯡꯕ ꯏꯇꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯎꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯥ ꯂꯩꯁꯥꯕꯤꯗꯨ ꯇꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯄꯥꯏꯔꯛꯄꯅ ꯃꯤꯑꯣꯏ ꯂꯩꯕꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯂꯩꯕꯥꯛ ꯍꯦꯛ ꯌꯧꯕꯒ ꯎꯃꯥꯏꯕꯤꯗꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯉꯥ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯎꯃꯥꯏꯕꯤꯒꯤ ꯃꯄꯥꯒꯤ ꯈꯣꯡꯒ ꯂꯤꯔꯛꯂꯝꯃꯤ꯫ ꯎꯃꯥꯏꯕꯤꯅ, ꯏꯇꯥ, ꯃꯥꯏꯊꯣꯡꯗꯣ ꯑꯄꯥꯕ ꯐꯤꯁꯤꯅ ꯂꯣꯠꯁꯤꯜꯂꯣ꯫ ꯃꯤꯑꯣꯏꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯎꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯁꯛꯇꯝꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅ ꯏꯕꯥꯅꯤ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯇꯥꯅꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ꯫ ꯏꯕꯥꯅꯤ ꯐꯖꯩ ꯈꯪꯈ꯭ꯔꯗꯤ ꯃꯣꯏꯅ ꯐꯥꯔꯒ ꯍꯥꯠꯈꯤꯗꯣꯏꯔꯣ? ꯍꯥꯠꯂꯣꯏꯍꯦ꯫ ꯃꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦꯅ ꯇꯥꯟꯅꯔꯛꯇꯣꯏꯕ, ꯌꯥꯗ꯭ꯔꯒꯅ ꯐꯥꯒꯦ ꯍꯥꯏꯔꯛꯇꯣꯏꯕ꯫ ꯑꯗꯣ ꯃꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯛꯇꯣꯏꯅꯤ꯫ ꯈꯪꯗꯦ, ꯅꯪꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯉꯛꯇ ꯍꯥꯏꯔꯝꯅꯤꯅ ꯄꯪꯀꯤꯗ ꯀꯤꯔꯦ ꯑꯩꯗꯤ꯫ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯍꯦ꯫ ꯏꯃꯥꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯕꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯑꯐꯕ ꯃꯤꯑꯣꯏꯕꯁꯨ ꯂꯩ ꯍꯥꯏꯌꯦ꯫ ꯑꯗꯨꯗ ꯑꯐꯕ ꯃꯤꯗꯤ ꯈꯔ ꯇꯥꯡꯅ ꯂꯩ ꯍꯥꯏ꯫ ꯏꯕꯥꯅꯤ ꯈꯨꯠꯁꯝꯅꯁꯦ꯫ ꯑꯩ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯐꯥꯎꯏ꯫ ꯑꯗꯣ ꯅꯪꯒꯤ ꯏꯄꯥꯗꯣ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯗ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ? ꯏꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯕꯥꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯀꯪꯂꯥ ꯍꯥꯏꯔꯤꯕ ꯁ꯭ꯋꯥꯏꯁꯦ ꯁꯤꯗ ꯑꯣꯏꯗꯣꯏꯅꯤ꯫ ꯏꯄꯥꯒꯤ ꯃꯃꯤꯡꯅ ꯂꯥꯏꯃꯌꯨꯝ ꯏꯅꯥꯈꯨꯟꯕ ꯀꯧꯏ ꯍꯥꯏꯅ ꯏꯃꯥꯅ ꯇꯥꯛꯂꯝꯃꯤ꯫ ꯂꯥꯛꯑꯣ, ꯑꯥꯗ ꯑꯍꯜ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗ ꯍꯪꯁꯤ꯫ ꯏꯄꯨ, ꯁ꯭ꯋꯥꯏꯗ ꯂꯥꯏꯃꯌꯨꯝ ꯏꯅꯥꯈꯨꯟꯕ ꯍꯥꯏꯔꯤꯕ ꯃꯤꯁꯤꯒꯤ ꯌꯨꯝ ꯈꯪꯕꯤꯕ꯭ꯔꯣ? ꯈꯪꯂꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯅꯦ꯫ ꯏꯕꯦꯝꯃ, ꯁ꯭ꯋꯥꯏꯗꯗꯤ ꯂꯥꯏꯃꯌꯨꯝ ꯏꯅꯥꯈꯨꯟꯕ ꯀꯧꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯚꯨꯠꯃꯌꯨꯝ ꯂꯥꯏꯔꯕ ꯀꯧꯕꯗꯤ ꯃꯌꯥꯝ ꯂꯩꯅꯦ꯫ ꯉꯥ ꯂꯩꯁꯥꯕꯤꯗꯨꯅ ꯑꯩꯗꯤ ꯁꯤꯔꯦꯗ꯫ ꯏꯕꯦꯝꯃ, ꯌꯥꯝ ꯀꯟꯅ ꯅꯣꯛꯀꯅꯨꯅꯦ꯫ ꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯕ ꯌꯥꯝꯅ ꯂꯩꯅꯦ꯫ ꯎꯃꯥꯏꯕꯤꯅ, ꯂꯥꯛꯑꯣ ꯏꯇꯥ, ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯪꯂꯨꯁꯤ꯫ ꯎꯃꯥꯏꯕꯤꯒ ꯉꯥ ꯂꯩꯁꯥꯕꯤꯒꯅ ꯁꯨꯝ ꯍꯪ ꯂꯥꯛꯄꯗ ꯑꯀꯣꯟꯕꯗꯗꯤ ꯎꯃꯥꯏꯕꯤꯒꯤ ꯃꯄꯥꯒꯤ ꯂꯩꯐꯝꯗ ꯐꯪꯂꯝꯃꯤ꯫ ꯉꯥ ꯂꯩꯁꯥꯕꯤꯅ, ꯏꯇꯥ, ꯌꯨꯝꯁꯤꯕꯨ ꯆꯨꯝꯂꯝꯒꯗ꯭ꯔꯥ? ꯌꯨꯝꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯗꯤ ꯇꯦꯛꯂꯧꯔꯦ, ꯌꯥꯝ ꯃꯜꯂꯤ꯫ ꯃꯤꯅꯗꯤ ꯁꯤꯗꯅꯤ ꯍꯥꯏꯅ ꯇꯥꯛꯂꯛꯄꯅꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯆꯪꯂꯒ ꯌꯦꯡꯁꯤ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ? ꯌꯨꯝꯂꯣꯟꯅꯕ ꯃꯤꯅ, ꯅꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣꯅꯦ? ꯌꯨꯝꯗꯨꯗ ꯃꯤ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯤꯗꯨꯕꯣ? ꯏꯅꯦ, ꯌꯨꯝꯁꯤꯕꯨ ꯂꯥꯏꯃꯌꯨꯝ ꯏꯅꯥꯈꯨꯟꯕꯒꯤ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯤꯅꯦ, ꯏꯅꯥꯈꯨꯟꯕꯒꯤ ꯌꯨꯝꯅꯤꯅꯦ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯅꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯃꯥꯒ ꯀꯔꯤ ꯊꯣꯛꯅꯒꯦ? ꯍꯧꯖꯤꯛꯁꯦ ꯏꯅꯥꯈꯨꯟꯕꯗꯣ ꯃꯤꯅ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯅꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯒꯅꯨ꯫ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯏꯅꯦ? ꯃꯥꯕꯨ ꯍꯥꯠꯇꯣꯏ ꯇꯥꯟꯅꯔꯤꯗꯤ? ꯏꯅꯥꯈꯨꯟꯕꯗꯣ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯏꯅꯦ ꯈꯪꯂꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯨꯟꯅ ꯈꯪꯗꯦ꯫ ꯍꯣꯏ, ꯑꯃꯨꯛꯄꯨꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯆꯥ ꯑꯍꯥꯟꯕ ꯎꯅꯕꯗ ꯎꯆꯦꯛ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ, ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯒꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯅ ꯃꯃꯥꯗꯨꯒ ꯎꯆꯦꯛ ꯃꯆꯥꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯍꯦꯛ ꯅꯨꯃꯤꯠꯇꯒꯤ ꯏꯅꯥꯈꯨꯟꯕꯗꯣ ꯃꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯦꯛ ꯎꯔꯕ ꯗꯥꯎ ꯌꯥꯔꯣꯏ, ꯎ ꯃꯪꯒꯣꯜ ꯑꯣꯏ, ꯑꯗꯨꯅꯤ ꯑꯗꯥꯅ ꯍꯥꯏꯕꯗꯒꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯨꯜꯁꯤꯗ ꯐꯥꯎꯕ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯂꯤꯕꯅꯤꯅꯦ꯫ ꯈꯪꯗꯦ ꯏꯕꯦꯝꯃ, ꯃꯤꯅ ꯗꯥꯎꯕꯨ ꯌꯥꯗ꯭ꯔꯕ ꯃꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯕꯤꯗꯨꯅꯤ꯫ ꯉꯥ ꯂꯩꯁꯥꯕꯤꯗꯨꯅ, ꯏꯇꯥ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯞꯄꯤꯔꯣ? ꯀꯞꯇꯤꯌꯦ ꯏꯇꯥ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯔꯨꯁꯤ꯫ ꯍꯣꯏ ꯏꯇꯥ, ꯑꯗꯣ ꯀꯃꯥꯏꯅ ꯅꯪꯒꯤ ꯄꯥꯎꯅꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯣꯏꯅꯣ? ꯃꯁꯛꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯏꯕꯥꯅꯤꯗꯤ꯫ ꯈꯪꯅꯤ ꯏꯇꯥ, ꯃꯗꯨ ꯈꯪꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯗ ꯒꯨꯟ ꯑꯃꯗꯤ ꯆꯦꯜꯂꯤ꯫ ꯂꯥꯛꯑꯣ, ꯇꯞꯊꯔꯣꯏꯁꯤ ꯏꯕꯥꯅꯤ꯫ ꯍꯣꯏ ꯏꯇꯥ꯫ ꯀꯩꯅꯣꯅꯦ, ꯃꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯏꯅꯥꯈꯨꯟꯕꯒꯤ ꯃꯆꯥꯔꯅꯦ? ꯑꯁ, ꯈꯪꯖꯜꯂꯛꯆꯗ꯭ꯔꯦꯗ꯫ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯐꯠꯇꯕ ꯃꯤ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯃꯤꯁꯤꯡꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯎꯃꯥꯏꯕꯤꯒ ꯉꯥ ꯂꯩꯁꯥꯕꯤꯒꯒꯤ ꯃꯇꯨꯡꯗ ꯃꯤ ꯐꯠꯇꯕ ꯈꯔꯅ ꯁꯨꯝ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯉꯥ ꯂꯩꯁꯥꯕꯤꯅ, ꯏꯇꯥ, ꯏꯕꯥꯅꯤꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯐꯕ ꯃꯤ ꯑꯃꯇ ꯃꯥꯟꯗꯦ꯫ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ ꯏꯇꯥ? ꯅꯪ ꯑꯩꯁꯦ
isam samba miyoi bagum nate haibase nang kaurabo hoi chumme dudi mi leitaba lamhanglom da sasi sida suinaraklabadi moisingse ibani gi iti khangalasi hoi ta koino ai khoi ni na tanari khangna nupi ni sina lamhanglom da sumsakrisina sisu angakpane muru kusil slowmya Mikup khara leiraga phataba miyoi singdu kanbiyo haina kapalaubagi makhulna pumnin nilami anakpada leiba khunja kayasu loina tanarami nongan bagadi phataba mi singdu lamang aduda gyanmangduna yam thina soktuna tara ga leirami moigi mataudu uraga anakpada leiba khunja kayadi yamna haraunarami asumna numit kharani gi matungdani umaibina ita aigi pado sumaina sum thiduna leirabadi phangani haba thajatri aduna ai usek umaibigi saklona muglawduna paiduna thirake aduna itasu nga oiduna aigi pa phangri phawba adu phawbadi lodun leibiramo aina aigi pa hek phangbaga ai itabu lawba mula ake itana haribado ai yarage adu ita aina lotka doriba ipaksibu lepaksi leramgadrane ita kaurabro ibani ni mapam siyawna pairakpada yamna phazaraba ibak ama lehubado oh ai ningsingai adudi ai madugi paktuda atuda leirurage hoida aduida ai lakchi phawbadi nang ibak atuda sanaganu ko karigumba nga phaba mina phakrabadi aidi mangjare he adugidi kaisu waganu nangna cheksinna layo karigumba sa usek phaba mina phakrabadi aine mangjadoise ado ita nangi pabado thuna thiraga aigi nakta thuna la uko hoita ado aita buhana ipaktu thanamagi lao hoita umai bina matanga lai sabidu loktak patamna puraktuna loktaki phazaraba ising adu thadarami aduga mabani amuk kainarami umai bina mapathi basaki baga ngalai sabidu loktak patuda numidang khudingi maning tamna yamna harauna iroiduna sanarami nongmadi ngalai sabiduna sanaduna sumlakpada nga phaba pakhang amagi langna thuduna yawngana nongan phawba leirami ima ai langkai ba chale ko ibungo yamna ngan mali ni he nang langkai ba chali bado yani ma ima ko lomkhinu ko adum tumlamo siga ngang sidi bako lapna hi tu hon khranu ko ibungo hoima leksil sidi mamamdana koino amta bu chen sidi Rang, aigi mangdadi aigi langse sanagi nga achauba ma thuramina tawramida aigi mangse chumyam chumgan bani he haibaga tawbaga aigi langse thangai bangam tren he aigi mangse chumledana nga achauba ma thuredana ai ngona yeliba mayamse amukta lauthokpiyo ai lengwat pa matangamche koino sidi hoibo lai ko ngar jalo masa tangkhai amana miyoiba aduga tangkhai amana nga orisibo he loktak leirembi nasana khangda udadana tahoidaba thabak tawkiba thoklabadi nasa aibu apangbani khana nasa bunga piyuko he taibang miyoiba aingona soklakano pairakano karigumba aibu hatki khalabadi ai sidringaida nang hana sigani he ai nangbu hatki tawbanati nangonda yeliba langase lakthokpigi tawbani lenganu ai nongonda kasu tawroi aibu thajau adudi hayo nang kanano nang phataw miyoibara aphaw miyoibara aduga karigaibu phabano ai phai phate haibadi aina kamai haijagani adubu aina nangi mangnaba phatanabadi kasu tawroi haibasimadi masimni thajau aduga ai nga pharga hinjaba mini aigi ni haibada aigi imanatana malemsida kanasu leitre ngasi su hanagum aidi aigi langkai blaksabani aduga nang oina aigi langsida thuraga lerami si lori lakthok pirabani ado nang mira lairo kananu nang ai mi tangkai nga tangkai ni ado ai yamna ware nangi langsina ngarang ahingdagi yetuna thamlakpagi nga tangkai mi tangkai sibu oithokpa yabu warane oithokpagi natro aise nangi mangda leribase masi afaba miyoiba mali nangbu kai ming kauge yumna kai deino
ꯑꯩꯒꯤ ꯃꯤꯡꯂꯣ ꯄꯥꯈꯪ ꯀꯧꯏ ꯇꯨ ꯑꯗꯒꯤ ꯑꯄꯤꯛꯄ ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ ꯑꯣ ꯑꯗꯨꯗꯤ ꯄꯥꯈꯪ ꯑꯩ ꯑꯃꯨꯛ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯄꯒꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯃꯨꯛ ꯈꯥꯝꯂꯤꯕꯗꯤ ꯅꯪ ꯑꯁꯦꯡꯕꯒꯤ ꯂꯩꯗꯤ ꯂꯩꯀꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤ ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯃꯪꯗꯨꯒ ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯤꯒ ꯁꯣꯏꯗꯅ ꯉꯥꯎꯗꯨꯅ ꯆꯠꯇꯥꯔꯦ ꯑꯩ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯁꯦ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯥꯏꯌꯨ ꯐꯖꯅ ꯄꯥꯏꯌꯨ ꯏꯀꯥꯏꯒꯅꯨꯅꯦ ꯊꯥꯖꯔꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯔꯥꯡꯒꯤ ꯃꯪ ꯍꯥꯏꯕꯗꯣ ꯀꯔꯤ ꯃꯪꯅꯣ ꯀꯔꯤ ꯎꯔꯝꯃꯤꯅꯣ ꯍꯥꯏꯌꯣꯕ ꯅꯪ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤꯗꯥꯏ ꯑꯗꯨ ꯂꯥꯛꯄꯗ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪ ꯂꯨꯞꯈ꯭ꯔꯣ ꯉꯥ ꯐꯥꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯤ ꯉꯥ ꯂꯩꯁꯥꯕꯤꯗꯨ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ ꯄꯥꯈꯪꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯏꯪꯉꯛꯈ꯭ꯔꯦ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯄꯥꯈꯪꯗꯨ ꯃꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯂꯒ ꯃꯥꯒꯤ ꯍꯤꯗ ꯇꯣꯡꯗꯨꯅ ꯉꯥ ꯂꯩꯁꯥꯕꯤ ꯂꯥꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯔ ꯊꯦꯡꯂꯛꯄꯒ ꯉꯥ ꯂꯩꯁꯥꯕꯤꯗꯨ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯤꯡ ꯆꯨꯞꯄ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪꯒ ꯉꯥ ꯂꯩꯁꯥꯕꯤꯒꯗꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝꯗꯅ ꯎꯃꯥꯏꯕꯤꯗꯨ ꯃꯄꯥ ꯊꯤꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯕꯥꯕꯥ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯅꯆꯥ ꯂꯥꯛꯂꯦ ꯊꯣꯛꯂꯛꯂꯣ ꯀꯩꯗꯧꯕꯒꯦ ꯕꯥꯕꯥꯗ ꯏꯃꯥꯒꯤ ꯋꯥꯔꯤ ꯂꯤꯔꯝꯒꯦ ꯅꯆꯥꯒꯤ ꯋꯥꯔꯤ ꯇꯝꯂꯝꯒꯦ ꯀꯔꯥꯏꯗ ꯂꯩꯒꯦ ꯕꯥꯕꯥ ꯀꯅꯥꯅꯣ ꯃꯄꯤ ꯁꯦꯒꯥꯏꯕ ꯁꯦꯠꯄ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯨꯈꯥꯛ ꯆꯒꯨꯝ ꯍꯥꯏꯗꯣꯛꯐꯝꯁꯤꯗ ꯆꯥꯛ ꯈꯨꯗꯨꯅ ꯆꯥꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯏꯄꯥꯔꯅꯤ ꯑꯁꯤꯕꯣ ꯃꯥꯅꯦ ꯑꯩꯒꯤ ꯏꯄꯥꯅꯦ ꯃꯥ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯁꯨꯝꯅ ꯑꯇꯩ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯐꯥꯎꯗ꯭ꯔꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯜꯂꯒꯦꯀꯣ ꯍꯦ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕ ꯑꯍꯜ ꯅꯪꯕꯨ ꯐꯠꯇ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯈꯨꯜꯂꯒ ꯆꯥꯔꯤꯕꯅꯣ ꯂꯥꯎ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩ ꯄꯤꯖꯒꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯄꯤꯖꯒꯦ ꯍꯥꯏꯕ ꯀꯔꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯛ ꯄꯤꯌꯨ ꯆꯥꯛ ꯆꯥꯒꯦ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯄꯤꯖꯒꯦ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ ꯑꯗꯨꯒ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯑꯩ ꯄꯨꯔꯤꯕꯁꯤꯅ ꯂꯥꯛꯑꯣ ꯑꯗꯨꯝ ꯅꯆꯥ ꯋꯥꯔꯤ ꯂꯤꯒꯦ ꯋꯥꯔꯤ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯔꯗꯧꯅꯤꯀꯣ ꯋꯥꯔꯤ ꯍꯥꯏꯕ ꯋꯥꯔꯤꯗꯤ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯂꯩꯗ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯁꯥꯎꯅꯤꯡꯕ ꯋꯥꯔꯤꯁꯨ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯇꯥꯔꯣꯀꯣ ꯑꯍꯜ ꯎꯃꯥꯏꯕꯤꯗꯨꯅ ꯃꯄꯥꯗ ꯃꯃꯥꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯊꯪ ꯁꯨꯝ ꯂꯤꯔꯛꯂꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯄꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝꯅ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯀꯟꯅ ꯀꯞꯄꯛꯏ ꯏꯕꯦꯝꯃ ꯅꯪ ꯀꯅꯥꯅꯣ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤꯕ ꯑꯩꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯕꯥꯕꯥ ꯑꯩ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕ ꯎꯆꯦꯛ ꯑꯗꯨꯅꯤ ꯕꯥꯕꯥ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯍꯦ ꯃꯃꯥ ꯑꯄꯪꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯂꯨꯕ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯠꯇꯨꯅ ꯊꯝꯂꯝꯂꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯔꯝꯂꯣꯏ ꯏꯆꯥ ꯑꯁꯤꯒ ꯅꯪ ꯑꯩ ꯄꯨꯟꯅ ꯀꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯒꯅꯤ ꯍꯥꯏ ꯑꯄꯪꯕꯤ ꯕꯥꯕꯥ ꯅꯆꯥ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯅꯆꯥ ꯑꯩꯕꯨ ꯕꯥꯕꯥꯒꯤ ꯃꯅꯥꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯕꯥꯕꯥ ꯍꯩ ꯑꯄꯪꯕꯤ ꯂꯥꯎ ꯏꯄꯥ ꯀꯣꯟꯒꯦ ꯅꯃꯥꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈꯤꯗꯀꯣ ꯍꯣꯏ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅꯗꯤ ꯂꯥꯟꯈ꯭ꯔꯕꯅꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯃꯥꯒꯤꯗꯃꯛ ꯃꯄꯥ ꯑꯩꯅ ꯂꯦꯞꯄꯤꯒꯗꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯎꯆꯦꯛ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯧꯈ꯭ꯔꯦꯅꯦ ꯑꯗꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯅ ꯅꯪꯅ ꯇꯥꯏꯕ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯃꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯕꯥꯕꯥ ꯑꯩꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯁꯦꯡꯕꯅꯤ ꯁꯤ ꯌꯦꯡꯉꯨꯁꯤ ꯕꯥꯕꯥ ꯑꯣ ꯃꯤꯑꯣꯏꯕꯗꯒꯤ ꯆꯥꯎꯔꯕ ꯎꯃꯥꯏꯕꯤ ꯌꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯇꯥꯔꯅꯤ ꯍꯣꯏ ꯕꯥꯕꯥ
ꯎꯃꯥꯏꯕꯤꯒꯤ ꯃꯄꯥꯗꯨ ꯍꯥꯟꯅ ꯋꯥꯈꯜ ꯆꯣꯏꯔꯝꯂꯕꯁꯨ ꯅꯍꯥꯟ ꯃꯈꯩ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯉꯥꯏꯔꯝꯕꯒꯨꯝꯅ ꯋꯥꯈꯜ ꯆꯣꯏꯕ ꯐꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯈꯪꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯅ ꯑꯍꯤꯡ ꯆꯨꯞꯄ ꯅꯨꯡꯇꯤꯒꯤ ꯍꯤꯗ ꯇꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯀꯅꯥꯒꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯍꯤꯗ ꯇꯣꯡꯗꯨꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯒ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯌꯦꯡꯂꯒꯦꯍꯦ꯫ ꯌꯦꯡꯉꯨꯅꯦ, ꯅꯨꯄꯤꯅꯤꯅꯦ ꯃꯥꯒ ꯍꯤꯗ ꯐꯝꯃꯤꯟꯅꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ꯫ ꯃꯁꯛ ꯃꯇꯧꯒꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤꯔꯅꯦꯍꯦ꯫ 이붕어, ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ? ꯏꯃꯥ, ꯈꯪꯉꯤꯍꯦ. ꯑꯁ, ꯑꯩ ꯆꯠꯂꯦ ꯄꯥꯈꯪ. ꯉꯥꯏꯈꯣ, ꯑꯩꯒꯤ ꯏꯃꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯍꯩꯃꯥ, ꯀꯔꯤꯅꯣ? ꯅꯨꯄꯤꯁꯤ 이싱ꯗ ꯂꯨꯞꯈ꯭ꯔꯦꯅꯦꯍꯦ. ꯑꯃꯨꯛ ꯃꯀꯣꯛ ꯑꯗ ꯐꯥꯎꯒꯠꯂꯛꯏꯅ. ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯍꯩꯋꯥꯅꯤ. ꯍꯩ, ꯕꯦꯝꯃ, ꯅꯥꯕ ꯇꯥꯔꯦ. ꯃꯊꯛꯇ ꯀꯥꯈꯠꯂꯛꯎꯅꯦꯍꯦ. ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯀꯥꯟꯁꯤꯗ 이싱ꯗ ꯁꯥꯟꯅꯔꯅꯨꯅꯦ. 이마 ꯀꯩꯁꯨ ꯉꯥꯡꯂꯣꯏꯀꯣ. ꯀꯅꯥꯅꯣꯅ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤ. ꯏꯍꯦ, ꯀꯥꯔꯛꯎꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ. ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦꯅꯦ. 이마, 마시 ꯀꯩꯅꯣꯅꯦ. ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ 이bo. ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ. ꯅꯨꯄꯤꯕꯨ ꯅꯨꯃꯤꯗꯥꯡꯗ ꯀꯅꯥꯅ ꯎꯅꯩ? ꯍꯥ? ꯃꯃꯥ ꯃꯄꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯐꯨꯕꯤꯔꯣꯏꯗ꯭ꯔꯣ? ꯁꯤꯗꯤ 이빵 ꯍꯦꯛ ꯄꯪꯂꯗꯅ. 이ꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯔꯛꯎꯅꯦ. 이마 ꯁꯥꯎꯍꯟꯒꯅꯨꯀꯣ. 이해, 나니 하이브니네. 까칼라오. 이마 ꯆꯩꯔꯣꯏ ꯅꯪꯉꯣꯟꯗ. ꯉꯥ ꯂꯩꯁꯥꯕꯤ, ꯀꯥꯔꯛꯑꯣꯗꯣ. ꯁꯦꯡꯂꯕ ꯄꯥꯈꯪ. ꯃꯣꯏ ꯑꯅꯤꯁꯤꯃꯨꯛ ꯀꯦꯟꯅꯗꯅ ꯇꯧ ꯂꯩꯔꯦꯅꯦ. ꯃꯃꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥ ꯂꯩꯁꯥꯕꯤ ꯀꯀꯥꯏꯗꯅ. ꯑꯗꯨꯗꯤ ꯑꯩ ꯍꯤꯗ ꯑꯝꯇ ꯆꯤꯡꯈꯠꯄꯤꯌꯣ. ꯈꯨꯠꯇ ꯄꯤꯔꯣ. ꯍꯣꯏ 이마. ꯀꯩꯅꯦꯒꯤ ꯁꯤꯗꯤ? ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯉꯥꯅꯤ ꯍꯥꯏꯃꯤ. 이스, 이마 ꯀꯣꯛ ꯉꯥꯎꯔꯦ 이붕어. 이마 완다그래. ꯂꯥꯛꯑꯣ. 이마ꯁꯦ 이munꯗ ꯄꯨꯁꯤꯟꯁꯤ. ꯉꯥ ꯂꯩꯁꯥꯕꯤꯒ ꯄꯥꯈꯪꯒꯅ ꯃꯃꯥꯗꯣ 이munꯗ ꯄꯨꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ. ꯃꯃꯥꯗꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯉꯥ ꯇꯪꯈꯥꯏ, ꯃꯤ ꯇꯪꯈꯥꯏ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯇꯥꯔꯦ. ꯑꯁꯦꯡꯕ ꯑꯣꯏꯅꯗꯤ 이마ꯅ ꯉꯁꯤ ꯎꯔꯤꯕꯁꯤꯅꯤ. ꯑꯗꯣ ꯅꯪꯒꯤ ꯅꯇꯥ ꯎꯃꯥꯏꯕꯤꯗꯨꯕꯨ ꯃꯄꯥ ꯐꯪꯂꯕ ꯖꯥꯠꯂꯥ? ꯃꯥꯅ ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯅ ꯎꯃꯥꯏꯕꯤ ꯑꯣꯏꯕ꯭ꯔꯣ? ꯑꯣꯏꯗꯤ 이마. ꯃꯥꯗꯤ ꯃꯤꯗꯒꯤ ꯎꯆꯦꯛꯇꯒꯤ ꯃꯤ ꯑꯣꯏꯕꯅꯤ. ꯑꯗꯨꯒ ꯏꯇꯥꯗꯣ ꯃꯄꯥ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯊꯤꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤꯌꯦ. ꯑꯣ, ꯑꯗꯨꯗꯤ 이마 ꯋꯥ ꯍꯥꯏꯒꯦ. ꯅꯪ 이마ꯒꯤ ꯌꯨꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯂꯩꯌꯨꯀꯣ. ꯅꯇꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ. ꯂꯣꯛꯇꯥꯛꯁꯦ ꯉꯥ ꯐꯥꯕ ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯤ. ꯑꯃꯨꯛ ꯐꯥꯈꯤꯅꯤ. ꯑꯗꯨ ꯅꯪꯕꯨ ꯆꯥꯛꯄꯨ ꯆꯥꯔꯕ꯭ꯔꯅꯦ? ꯆꯥꯛ ꯍꯥꯏꯁꯦ ꯀꯩꯅꯣ? ꯆꯥꯕ ꯌꯥꯕ꯭ꯔꯣ 이마? 이붕어, ꯅꯪꯕꯨ ꯆꯥꯛ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯍꯥꯏꯗꯕ꯭ꯔꯣ? ꯃꯁꯤꯗꯤꯕꯀꯣ. ꯂꯥꯛꯑꯣ 이ꯕꯦꯝꯃ. 이마 ꯆꯥꯛ ꯀꯩꯅꯣ ꯍꯥꯏꯕꯗꯣ 이마 인비ꯔꯒ ꯇꯥꯛꯀꯦ. ꯃꯃꯥꯅ ꯉꯥ ꯂꯩꯁꯥꯕꯤꯗꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ. ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯎꯃꯥꯏꯕꯤꯗꯨ ꯃꯇꯥ ꯉꯥ ꯂꯩꯁꯥꯕꯤꯗꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ. ꯑꯩꯒꯤ ꯏꯇꯥ, ꯉꯥ ꯇꯪꯈꯥꯏ, ꯃꯤ ꯇꯪꯈꯥꯏꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯔꯕ ꯑꯣꯏꯔꯦ. ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯅ ꯀꯅꯥꯒꯤꯅꯣ? ꯑꯩ ꯑꯃꯨꯛꯇ ꯄꯥꯏꯊꯔꯒ ꯌꯦꯡꯒꯤꯁꯦ. 이따, ꯑꯩ ꯂꯥꯛꯏ. ꯑꯌꯥ, 이따, ꯅꯪ ꯂꯥꯛꯑꯕꯣ? 이마, ꯑꯩꯒꯤ 이따 ꯂꯥꯛꯏ. ꯄꯥꯈꯪ, ꯂꯥꯛꯑꯣ. ꯑꯩꯒꯤ 이따 ꯌꯦꯡꯉꯨ ꯂꯥꯛꯑꯣ. 이ꯆꯥ 우마이비라, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ. ꯅꯪꯕꯨ 이빠도 ꯐꯪꯂꯕꯣ? 시다가 뿌락뿌러. 이따, 와리시부, 아이는 와리도 너희들 리크라버니. 파캉나, nga laisabi기 이따 우마이비 오이레고. 마니, 아이디 kaino gyan gamda tadre. 이따, 낭나 떠오르시. 아이 와리 리기, 아도 바보디. 아이기 바도 탱나리다. 라오, 아이스 와리 리기. asumna umaybiga nga lisabigadu puno wari linarami. Wari singdu taraga pakhanga mamagana umaybida mapadu puraknaba hairami. Umaybi suyaduna mapabu pakhangi yumda puraklami. Aduga yam nushinana miyoy atopa kanasu moygi maramda khangandana nungaina leminarami. Asumna thakra haukre nga lisabiga umaybiga pakhangadu yam lunusu tinarami. Asengbadi umaybiga nga laisabigana pakhangi afaba nungsiba thamoida yamna nungsirami phongdokpadi ngamdana.
ꯑꯗꯨꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯨꯃꯤꯟ ꯀꯣꯏꯃꯤꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯛꯇꯥꯛꯇ ꯂꯩꯈꯤꯔꯝꯃꯤ꯫